Jiribam da mamangdagi erang thoktuna mioi kaya lanjeneringai serakta kuki khul amada UTLA gi commander in chief laibagi damak Assam Rifles na ngak senduna Meitei yauna tongan ba phuruki mioi singna chaneriba lambi sing vab oyer thamjinduna lambi thingjili haiba wahaudagi khoisaungnaraba miyamna erang hourakhre Taudo ase Jiribam gi mayol oriba municipal area gi Chandrapur ward number 7 Raniveng haina khangnaba kuki phurupna kundaba khulda thokibani aikhogi Jiribam correspondent pirapa pauda hairiba khul asida Kutramapan Suba Battalion Assam Rifles na ngakSelaga honabada Meitegi yum khara yauna bab oyana khajingi Meitei furup ki mioi singna masagi yumda chatpa phawbada sangalakide masida natana mafam adu phawraga chanariba Meitei pangal sing lambi phawna dabadagi awaba mai unaki Raniveng asida UTLA gi commander in chief oriba SKTV leisinbada asina manak nakpada leiriba kunja singna mipainaki mahak logi matungina Leifam thokpa mafamda leisinkhro haibagi wahaudagi leikai clubna ngarang Manipur gi chief minister da memorandum ama pisinkiba memorandum adugi matung inna ngasi Jiribam gi SP M Pradep Kutramapan Suba Assam Rifles ki kama CO Akas amadi BJP Manipur Pradesh ki General Secretary K Sar Kumar yauna mafam adugi kunja singa loinana thaudok thopam da satuna yengsinba aduda bab where marirom Khajinun Leramba Tenglaki Adabu Tungda Assam Rifles ki personnel da Lokthokhan ki Meitei yum yauna bab oyarna Khajilam kiba adusu ngasi Lokthok lamle hairi Ser asida UTLA gi leader adu leire haina Assam Rifles ki CEO na haibadagi meeyam gi erang adu nemthaki adumapa meeyam ga loinana sangduna SKTV leiti haiba tangdangba ama khanglabasu mahakna lei hairiba yum adumaktada sangduna yangankide Taudo asigi matangda Chandrapur gi ihau yaka club ki secretary W Dimos Meitei na asumna fongdoki Houkiba thasigi tang tarukta kuki Jiribam da UTLA kuki na phajinga matungda tamthina hatba sigi makhata poina sigumba Jiribam da pawna kuki na makamna bane chumtu ka ama thokre ado ngarang tang tama thoi Chandrapur haiba lekai si kuki ward number 7 gi area da Meitei sum tagi ngak mari ngakak tai aduga hangnan leibasina ko Raniveng sida Assam Rifle tangi Assam Rifle na samba matam sida kuki kaidare ko kasigi moi hana di kharam de adubu kuki ngarang ayukta samba matam da kuki fencing kuki bawai khajin don thamba kuki yumda leitana leiba phangdaba akogi lai khomba changmadi matasu akoina kanadi permission lawdu yumda changmase kanadi permission lawdu hai podam ko de lehen bai tare ado asita sunatana kuki lalhobuni haibadi officer ma singaba ma ko Raniveng sida lei haiba pawse member ne khangna ba ngaktani masi oi logi matungina magi designated camp da thambi haiba phom simatang so haijaninge aduga Tatana Assam Rifle na akogi Meitei yum ahum mari leiri basing sida noi safagadum homda chapiu jam ko leibi gano khopi gano haiba yam tana ko mentally torture haiba tare ko sig mato bi basi ko yam lai bak thibani